थोइबी कैसामना तारामना उक्सबगा लोइनना इकोकनोना खुरुमजरी ngasisu mahausagu mayamgidamagta yamna nungairaba wari macha ama puduna laksari wari asibu thabirakpana Rabina Moirang hausik mayamgi maphamda wari asi khudol tamzari mayam punna taminarasi Binasakina Hai tolamua nang bukadai de laigenia as aina thaba amta sinagi tawbasia he lairoi dabani ba hai tolamu nang buta dai mi tolamu mama ge roi bagi kholaw du tabada ina khada gi sen thuraklammi as kari noi ma nungsa marol am sabane nasabu lak tum kauri bu ima bu ngawrab kari no khongde lekai mangsida nasabu joli bri ma gi se kari no khongde tapning na kawrusu adum ya basida ba is hai kreda isa dia wa ngang ba kasi on thong na hai kreda hai pa kasing ai na ngasai dagi tapning na kawbadadi nang tabra ha nang tabra ba hoi su maninga leiru ba adugin kari no khangte is nangi maningi na kha sida narung kon badang na suru nei du na ne kari bu tawri bu no khangde ba nang ha ado ta lai silaga aina somda wa ma kari ma haining ba ka se ta da ba makai leithokli ba ne ba hai bi de haijani ko Miriam sia kari sukana da bani mina ne phana matanga na da bani tolamu makhwanga metlaga masak tuna ga imu muraduna mama da sauni yenglaga hairi aibu Miriam kan li hainu dei ma pharabasu phatrabasu aise nasani pai than ta pokpa ima nei bu phana ngangbi trabadi lekai sinadi phana ngangna kidu kari no khang aise nupi thi ba khangdadana adom lairani ba nupi thi ba khangdana bse dum silebi ma sinani aina husi phauba nupi thi ba khangdara lairi bse nupi singni na ama hayu yade masi puna makse ima nei bu yon badagi ni bina sakhi mathaba yeidun hairi imai pe ma lekai mina kasu phana kasu haihani ni sakse hai tau thorak pa thabak to ningthi na tawdana ima na haibi indru leirabadi lekai na sunya marai na phajana ngangna jagadaba adudi nate mama aina ngangwa su karimta tadaba adugo nupi ga su pami ha yo no punok saningi isa makak woksa basya mama aina kari pami kari ingi tawri haiba ka se kari imta khangbi ba isa na ponte aduna di kadai dagi nupi na su yara ni ge se nang pabana ne ai bu kuin na bu hona bada aina hai pada yari ban adubu nangdi mama aina haiba phau yade atopa nupi di laradana is adudi hayu dei ma ima na haiba da yabasu marakta yari dudi hari o marakta yaba isa nupa nangdi marakta yarakpa nupi ngai ba tare tolamu mama da pisumani di suklaga hairi ima nei bo siam sidari sigari mi gidi mama sing masa sing amok toiba phatrasu phaitane haris aigidi masidai sida kamtawbunu khangdre isor ai bo thok mama amagi masa habdu uhelami bu kari gino ai khizari asi haraga tolomu makut ani lonaraga nongdolda yengkatlaga lairiba matawada ubada mamai bema bina sakhina hairi hai yeningde ani yeningde hai busini se aina pamdi base aina chinsina haijingaida ingita khangba isadu pami aisu adudi natte he o karino ima na haidana ima gi ingida khangwarisi ngamdre aisu ngamdreba tolumuna makhut wo masawo tawraga hairamlaga magi hongnabi yina kharong na satkirami matawudo ubada mamai bem bina sakhina masana sakhi mai kai adubu chepthaduna yenglaga lauraga hairi tawri simu hai saujinaraga ne tawsinaraga sakhidanaga tawine mase ai thaba masa thoke aduga ne nangonda thabak ama su sinaramge hai lako ai bani ni nangbo tolumu mama na muk kaurakpaduda saurang mairang tawduna amuk mama gi manakta laklaga hairi kari no ima haidu wat ko ayat chungwa suingang na thok thak tawraga hairi kainu khangdim hai ingit irang khangdaba nangdi se na kokto ama sindoku se aina pokpo isane haibada yam sanadiye o karino ima na haidu wado ko hairu kaidu so wasoi ngale ngasi ai sorokta na asi haraga tolomu akoi bitu ko yenglam kaidau doi ba ha na kaidau dori no ba ai ko ngasi ima ga sum ngang du sopudi
ꯇꯨ ꯑꯥꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯔꯣꯅ ꯐꯩ ꯑꯩ ꯆꯠꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯨꯃꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯁꯥꯎꯔꯪ ꯃꯥꯏꯔꯪ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯂꯥꯎꯔꯒ ꯇꯥꯟꯅꯔꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯍꯥꯏꯇꯣꯂꯝꯃꯨ ꯏꯁ ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥ ꯍꯥꯏꯕꯗꯨꯅꯤꯗꯀꯣ ꯍꯩ ꯏꯃꯥ ꯍꯥꯏꯔꯒꯦꯕ ꯁꯤ ꯉꯥꯏꯈꯣꯕ ꯅꯪꯕꯣ ꯑꯝꯇ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯇꯥꯟꯅꯔꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯇꯝꯐꯥꯖꯥꯎ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯦꯜꯂꯛꯄꯗ ꯎꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯖꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯃꯥ ꯁꯣꯟꯕꯤꯁꯤꯗ ꯌꯥꯜꯂꯤꯕꯁꯤꯕꯨ ꯇꯣꯂꯝꯃꯨ ꯀꯞꯉꯥꯡ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯕꯥ ꯑꯩ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯔꯗꯧ ꯅꯣꯏꯝꯇ ꯈꯝꯃꯛꯀꯅꯣ ꯍꯥꯏꯔꯤꯁꯤ ꯇꯝꯐꯥꯖꯥꯎꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯅꯃꯥꯅ ꯆꯥ ꯀꯔꯤ ꯍꯩꯅꯕꯒꯤꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯊꯕꯛꯅꯒ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯅꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏ ꯄꯥꯕ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯍꯥꯏꯕꯅꯤ ꯑꯩ ꯄꯥꯡꯒꯜꯒ ꯌꯥꯎꯗ꯭ꯔꯦꯕ ꯄꯥꯕ ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯋꯥꯕꯨ ꯍꯥꯏꯗ꯭ꯔꯁꯨ ꯃꯥꯒꯤ ꯏꯪꯒꯤꯠꯇ ꯈꯪꯉꯨ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯈꯪꯗ꯭ꯔꯒꯅ ꯑꯩꯁꯦ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯂꯥꯎ ꯂꯥꯎ ꯁꯤꯕꯨ ꯃꯃꯥ ꯑꯃꯅ ꯇꯧꯒꯗꯕ ꯂꯤꯆꯠꯂ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯄꯥꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯝꯇ ꯇꯞꯊꯈꯣꯅꯦ ꯏꯄꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯁꯤꯅꯦ ꯂꯥꯎ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯗꯣ ꯅꯃꯥ ꯉꯥꯎꯕꯤꯁꯤꯒ ꯃꯥꯟꯅꯔꯣꯏ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯕꯤꯅꯥ ꯁꯈꯤ ꯃꯄꯨꯔꯣꯏꯕꯅ ꯅꯃꯥ ꯉꯥꯎꯕꯤꯁꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯤꯟ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯇꯣꯂꯝꯃꯨ ꯃꯄꯥꯅ ꯊꯦꯝꯕꯗꯒꯤ ꯌꯥꯔꯗꯨꯅ ꯅꯤꯡꯊꯤꯅ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯁꯤꯁꯦ ꯏꯆꯥ ꯃꯊꯟꯇꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯇꯧꯍꯩꯗꯦꯕ ꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯇꯥꯁꯤꯟꯅꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯕꯤꯅꯥ ꯁꯈꯤ ꯍꯟꯗꯛꯇꯤ ꯁꯥꯎꯔꯛꯏ ꯍꯦꯔꯥ ꯃꯈꯣꯏ ꯄꯥꯕꯒꯤ ꯋꯥꯗꯨ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦꯗ ꯅꯆꯥ ꯋꯥꯔꯛꯄꯗ ꯃꯃꯥ ꯑꯩꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯃꯤ ꯑꯣꯏꯅꯒ ꯊꯥꯗꯕꯒꯤ ꯋꯥꯔꯣ ꯃꯈꯣꯏ ꯄꯥꯕꯒꯤꯁꯦ ꯑꯗꯨꯝꯅꯔꯒꯗꯤ ꯇꯧꯅꯒꯨꯝꯁꯤꯗ ꯃꯈꯣꯏ ꯄꯥꯕ ꯔꯃꯕ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯗ ꯏꯃꯨꯡꯁꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯅ ꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯑꯃꯨꯛꯇ ꯆꯪꯈ꯭ꯔꯣ ꯏꯆꯥꯁꯦ ꯃꯊꯟꯇꯅꯤ ꯃꯅꯤꯡ ꯇꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯊꯕꯛ ꯈꯔ ꯊꯧꯗꯥꯗꯣꯏꯒ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯪꯒꯤꯠꯇ ꯈꯪꯅ ꯆꯠꯇꯤꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯁꯤꯗ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪꯁꯨ ꯈꯔꯗꯤ ꯍꯟꯕ ꯌꯥꯔꯝꯅꯤꯀꯣ ꯃꯃꯥ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯔꯗꯅ ꯑꯣ ꯂꯩꯍꯧꯔꯣ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯑꯝꯇ ꯆꯠꯀꯦ ꯇꯧꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯍꯦꯛ ꯑꯩꯕꯨ ꯊꯦꯡꯍꯜꯂꯦꯕꯁꯤ ꯑꯁ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯅꯪꯒꯤ ꯆꯠꯀꯗꯕꯗꯣ ꯆꯠꯂꯨꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯕꯤꯅꯥ ꯁꯈꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯪꯒꯤ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ ꯇꯣꯂꯝꯃꯨ ꯁꯥꯎꯕ ꯐꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯇꯝꯐꯥꯖꯥꯎꯁꯨ ꯃꯊꯥ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯕꯤꯅꯥ ꯁꯈꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯎꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯇꯨꯂꯝꯃꯨ ꯇꯥꯗꯦꯅꯦ ꯃꯁꯦ ꯍꯩ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯏꯃꯥ ꯋꯥꯕꯅ ꯂꯣꯏꯔꯦꯅꯦ ꯁꯤ ꯄꯣꯠꯆꯩꯒꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣꯁꯦ ꯇꯣꯂꯝꯃꯨ ꯃꯁꯛꯇꯨ ꯏꯁꯨꯛ ꯁꯨꯛꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣꯒ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯞꯅ ꯀꯧꯔꯁꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯍꯩ ꯅꯪꯕꯨ ꯅꯣꯡꯃꯇ ꯂꯥꯎꯔꯒ ꯀꯧꯗ꯭ꯔꯕꯗꯤ ꯇꯥꯕꯤꯕ꯭ꯔꯕ ꯅꯪꯕꯨ 이스 따이나 이만이세 레카이지 요나버기 싯나다바 이드나 호나리세 ꯌꯥꯝꯀꯟꯅ ꯍꯣꯠꯅꯖꯈ꯭ꯔꯕ ꯋꯥ ꯉꯥꯡꯕꯒꯁꯦ ꯂꯥꯎꯗꯅ ꯑꯗꯨꯝ ꯉꯥꯡꯕꯤꯌꯨ ꯑꯗꯨꯅꯗꯤ ꯑꯩꯁꯦ ꯅꯨꯄꯤꯇꯅ ꯌꯥꯕꯤꯔꯛꯇ꯭ꯔꯤ ꯃꯃꯥꯒꯤ ꯃꯇꯧ ꯈꯪꯂꯕꯅꯤꯅ 이스 ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ ꯍꯩ ꯃꯍꯥꯁꯟꯗꯥꯟ 시계이잖아 ꯅꯪ ꯅꯁꯛꯇꯨ ꯊꯤꯃꯟꯗꯅ ꯌꯥꯗ꯭ꯔꯤꯅꯤꯗꯤ ꯍꯥꯏꯅꯤꯡꯗꯗꯅ ꯅꯃꯥ ꯑꯩꯉꯣꯟꯗꯒꯁꯨ ꯇꯥꯏꯅꯔꯤ ꯍꯩ ꯌꯦꯡꯉꯣꯏ ꯅꯪꯅꯅꯦ 이마나 하이바 일람라바 이마기 인깃 ꯈꯪꯅ ꯆꯠꯄ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯍꯥꯟꯅ ꯀꯅꯥꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯥꯖꯔꯒꯦꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯗꯧꯅꯤ ꯈꯪꯉꯤꯗꯅ ꯇꯣꯂꯝꯃꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ ꯇꯥꯟꯅꯅꯤ ꯅꯆꯥꯒꯤ ꯁꯛꯁꯤꯅ ꯏꯃꯥꯅ ꯌꯥꯝ ꯐꯖꯅ ꯄꯣꯛꯄꯤꯔꯝꯂꯕꯅꯤꯅ ꯌꯥꯝ ꯇꯥꯟꯅꯅꯦꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩꯗ ꯇꯝꯐꯥꯖꯥꯎ ꯏꯃꯨꯡꯗ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯒꯤ ꯏꯔꯥꯡ ꯁꯥꯒꯠꯄꯤꯁꯤ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯍꯨꯏꯒ ꯍꯧꯗꯣꯡꯒꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯅꯈꯣꯏꯅꯦ ꯇꯧꯔꯤꯕꯁꯦ ꯑꯩꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯕꯛ ꯆꯠꯇꯕꯁꯤꯗ ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤ ꯍꯦꯛ ꯌꯥꯗꯦꯗ
ꯑꯣ ꯃꯈꯣꯏ ꯄꯥꯕꯁꯨꯅꯤ ꯑꯩꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯔ ꯈꯪꯕꯤꯔꯕꯗꯤ ꯏꯔꯥꯡꯁꯦ ꯇꯧꯔꯣꯏꯗꯝꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯏꯅꯔꯛꯇꯅ ꯑꯩ ꯇꯧꯅꯨꯅꯦ ꯑꯗꯨꯒꯨꯝꯕ ꯆꯠꯂꯨ 이몽네 쌍크루자 나삭신도 예잉디 ngayakta mapanda hangsit langke bina sakhi amadi tolumu masin painaraduna magi thokpa satnakhiramni tamphazauna as aigi mungsi sumaina sum tawra leirabadi yararoi tawrisi isa nupasi aina oina nupi yema tibirage yumsida mau ama laklabadi mama masagi khatna sainabase masisu khara hantaragani kande ai marup thaban amukta unarukhige asiaraga tamphazaw magi marukki manak tamna laklammi tamphazaw magi marup thambalda wari pumba lirammi wari du tabada thabalsu nungai tab poklammi aduga wakhal tawdun haire itaw gi wafamdu irai laina lurini aduna takpadi wakhal taba yum ninthina koigedaba mabuk tapi muguma thijin bidaga khara phagalakadra haina su aina su thajarini aduni ni taw adu nupidubu karaidagi kanagi masano aina thirugadabasibo ai isanupa sina naha oidana nupina pamni sunate do ludorida tawrise thabalna muna wakhal tawragaire itaw ai wafam mamata hayu kari wanu ni taw atai kari sunate da itaw gi mogdo panglap lapna thirudragasu inak nakna leire haisabagi wanida itaw karino ne itaw na biribisibu nati kanano ire itaw aisu isa ni wala makakta ni karino isa thagatpagi wafamdi nasadi aigi isa nupi sidibuko ai kanade nupi oibigi gul pumnamak chenbinido ada aina su itaw gaigase ngai sen oinaradi pharidana marisu hingatnanaba tamphazaw harauna haire hoinhe sumine nangna aisito aidi wakhal iwai oirudre isa punimasi nupi moibagi magul sabsan yawi lamsat bebar kaide thagulon khagi yum koigadabi yum koiba chapchana hai masidagi henbu kadaidagi thirugadagini to as nungaire to ngasidi sathina nungaire si inidina marup anigi thamoi sengbu haibdo hausikti ngaisen haibdo oidori adoito luhongbu sibu kabdosigi masa hana unahan muna phagadra as ito angang masen unahan drasu aikoina yarabadi yare kai kandi to luhongbu si thujina tawrasi kanade ai yumda kok sabada loirabani to hoini to aikoi ani na phanabado adum silasige dorage as nungai ni ngasidi nungai hai kandi sitagi yani nungai ba leitre adoito ai amu yumda paung nungai base chalaga tamkhigi to asiaraga tamphazaw chencha chatkhiramni thabalsu tamphazaw na chakhibado nokna yengduna lehawi asumna matam kharagi tungda purnima tolumuda luhongbiramni purnima mama nongna kaina khrabasu mapana haibu watabu imjabi ingtapi nupi amani tolumu nupi phangdana leirambadagi masakta matawda ningthijabi sungphiral sabi nupi amabu magi nupi oina phangjabasida tolumu haraubagi ngamkhai leiramte nongmagi numit amadani bina sakhina mangolda leptuna masanu pabu lauduna kauraklammi hey tolumu nangbu tadrane hey masi magi hongnabi nupi manakta suru nairaga leibise tawramani ba ai khangeba masi hey tolumu nangbu tadrane hey tolumu sau lauduna mangolda thoraklammi karino ima na ikawse nongta ingna kawkhidram karino khongde lekai tanaba lak kawradu kaino khongde hai nangdi aina tapna kawbadai tabra ha ai karigino nangna nupi manakta gi sukin hendana suru naidu leiribase ha karigino hayu thaba ingkhang su nomdana nupa moibagi mathau tawgidi haide aduga nupi manak se suru ita naidu lei masibu aigi sani kumase masya asi haraga bina sakhina masagi makokta kutumna illi karino ima naibu nupi manakta suru nairaga leiboina khalabra kai aise nasi ayung ngata hawgalaga thabak chalurini adugi nya wadnu pothabani imana mathong khangdana pangang ngangi punima do kadai dano phi sani haidana phisa kolama leinaba hangmu sakibani
ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯍꯩꯃ ꯏꯃꯧꯕꯨ ꯐꯤ ꯁꯥꯅꯤꯌꯦꯕ ꯍꯣꯏ ꯐꯤ ꯁꯥꯅꯤ ꯑꯩꯗꯤ ꯁꯥꯒꯅꯨ ꯍꯥꯏꯕꯒ ꯌꯥꯗꯦ ꯁꯥꯒꯦ ꯑꯗꯩꯁꯨ ꯀꯩꯁꯨ ꯊꯤꯡꯗ꯭ꯔꯕꯅꯤ ꯍꯩꯃ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯅꯦꯝ ꯑꯩꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯈꯪꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯉꯔꯥꯡꯇꯅꯤ ꯃꯉꯣꯟꯗ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯕꯦꯝ ꯄꯤꯁꯛꯅ ꯁꯥꯍꯧꯕ ꯐꯤꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯍꯧꯋꯤ ꯍꯩꯈ꯭ꯔꯦ ꯐꯤ ꯁꯥꯕ ꯒꯥꯏꯗꯅ ꯍꯥꯏꯈꯤꯕꯗ ꯉꯥꯏꯔꯤ ꯃꯅꯦꯝ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤ ꯏꯃꯧꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯅꯨꯡꯁꯤꯅꯤ ꯏꯃꯥꯅ ꯍꯥꯏꯕꯨ ꯏꯜꯂꯗꯤ ꯅꯨꯡꯁꯤꯔꯛꯀꯅꯦꯕ ꯅꯆꯥꯏꯕꯨꯗꯤ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯆꯤꯡꯗꯒꯤ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯕꯤꯅꯥ ꯁꯥꯈꯤꯅ ꯂꯥꯎꯔꯛꯏ ꯍꯩ ꯁꯤꯀꯩꯖꯟ ꯅꯪꯕꯨꯗꯤ ꯀꯔꯤꯒꯤ ꯑꯩ ꯅꯨꯡꯁꯤꯗꯧꯔꯤꯕ ꯃꯃꯥ ꯑꯩꯒꯤ ꯏꯪꯒꯤꯠꯁꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗꯕ ꯅꯪꯅ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯧꯔꯤꯅꯣ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯧꯔꯤꯅꯣꯕ ꯑꯣ ꯏꯃꯥ ꯏꯕꯦꯝꯃ ꯃꯁꯤꯗꯅꯤ ꯑꯩꯅꯁꯨ ꯏꯃꯥꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯂꯤꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯤꯕꯁꯦ ꯑꯩꯁꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛꯁꯤ ꯊꯤꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯀꯣ ꯅꯪ ꯑꯃꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯕꯒꯤ ꯅꯪ ꯍꯧꯖꯤꯛ ꯂꯦꯝꯆꯥ ꯆꯥꯗꯨꯅ ꯂꯩꯕ ꯐꯪꯂꯤꯕꯅꯤ ꯈꯪꯉꯤꯗꯅ ꯁꯦ ꯅꯄꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯟꯕꯤꯗꯅ ꯑꯐꯕ ꯏꯃꯧ ꯑꯃ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯃꯁꯤꯁꯨ ꯌꯨꯝꯁꯤꯒꯤ ꯏꯖꯠꯁꯤꯗ ꯏꯃꯧꯁꯤꯅ ꯌꯥꯔꯛꯂꯤꯕꯅꯤ ꯈꯪꯉꯤꯗꯅ ꯅꯪꯒꯤ ꯅꯁꯛ ꯑꯊꯤꯕꯗꯣ ꯑꯗꯨꯗ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯅꯨꯄꯤ ꯃꯈꯩꯅ ꯆꯦꯟꯗꯅ ꯈꯪꯂꯤꯕꯗꯣ ꯅꯁꯛ ꯑꯊꯤꯕꯗꯨꯗꯅꯤ ꯅꯪꯕꯨ ꯀꯅꯥ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯈꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯗꯅꯦ ꯅꯄꯨꯟꯁꯤꯗꯣ ꯅꯨꯄꯤ ꯊꯤꯕꯁꯨ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯐꯕ ꯏꯃꯧ ꯐꯪꯂꯤꯕꯁꯦ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯕ ꯁꯦ ꯏꯃꯨꯡꯁꯦ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯒꯤꯅꯤ ꯈꯪꯉꯦꯗꯅ ꯑꯣ ꯅꯆꯥꯗꯕꯨ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯗꯤ ꯌꯦꯡꯉꯣ ꯃꯈꯥꯒꯤ ꯏꯅꯦ ꯑꯃꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯝꯍꯦꯟꯕꯗ ꯏꯃꯥꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯃꯃꯥꯗꯨꯅ ꯀꯟꯈꯠꯅꯕꯗ ꯍꯣꯠꯅꯩ ꯏꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯃꯆꯥꯁꯦ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯤꯗꯕꯅ ꯃꯊꯧ ꯑꯣꯏꯔꯒ ꯂꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯁꯛ ꯊꯤꯔꯤꯁꯦ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯡ ꯏꯃꯥꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯩ ꯄꯣꯛꯄ ꯃꯇꯝꯗ ꯐꯖꯕ ꯃꯤ ꯑꯃꯇ ꯎꯔꯝꯃꯣꯏ ꯅꯃꯤꯠꯇꯨꯗ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯑꯁꯨ ꯌꯥꯝ ꯊꯤꯔꯤꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯁꯛꯊꯤꯕ ꯅꯁꯥꯅ ꯊꯤꯖꯔꯒ ꯑꯩꯉꯣꯟꯗꯒꯁꯨ ꯇꯥꯏꯅꯔꯤꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯪꯒꯣꯜꯗꯨꯗ ꯈꯠꯅꯔꯤꯉꯩꯗꯨꯗ ꯇꯝꯐꯥꯖꯥꯎ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯇꯝꯐꯥꯖꯥꯎꯅ ꯎꯔꯦ ꯃꯃꯥ ꯃꯆꯥꯅ ꯃꯪꯒꯣꯜꯗꯨ ꯂꯥꯎꯅꯔꯤꯕꯗꯨ ꯇꯝꯐꯥꯖꯥꯎꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯇꯨꯅ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯊꯥ ꯁꯥꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯃꯥꯅ ꯆꯥꯒꯤ ꯏꯆꯧꯗꯣ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯥ ꯊꯕꯛꯅꯒ ꯊꯕꯛ ꯋꯥꯅꯒ ꯍꯜꯂꯛꯄꯅꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁ꯭ꯋꯥꯏꯗ ꯆꯠ ꯕꯤꯅꯥ ꯁꯥꯈꯤꯅ ꯀꯔꯤꯅꯣ ꯀꯗꯣꯝꯗꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯒ ꯑꯋꯣꯛ ꯑꯄꯥ ꯁꯥꯕꯤꯔꯔꯤꯁꯤꯕꯣ ꯁꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯌꯦꯡꯉꯨꯁꯦ ꯀꯇꯟ ꯁꯨꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯨ ꯊꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨ ꯅꯣꯝꯃꯨ ꯍꯥꯏꯕꯅꯤꯗ ꯃꯃꯥ ꯑꯩꯅ ꯄꯥꯝꯂꯤꯕ ꯏꯪꯒꯤꯠꯁꯦ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯅꯆꯥꯅꯨꯄꯥꯁꯦ ꯃꯄꯥꯅ ꯋꯥꯔꯛꯇꯕꯒꯤꯅꯤꯁꯦ ꯀꯌꯥꯗꯅꯣꯅꯦ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯒꯗꯕꯅꯤꯅꯦ ꯃꯃꯥꯅ ꯃꯇꯤꯛ ꯆꯥꯗꯦꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯅꯆꯥ ꯑꯁꯤꯅ ꯆꯥꯎꯔꯕ ꯅꯨꯄꯤ ꯊꯤꯔꯕ ꯀꯥꯟꯁꯤꯗ ꯋꯥꯔꯛꯂꯤꯕꯅꯤ ꯀꯒꯥꯏꯗꯅ ꯃꯪꯒꯣꯜꯁꯤ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯏꯃꯧ ꯑꯗꯨꯅ ꯇꯥꯔꯒꯅꯦ ꯃꯃꯥ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯣ ꯃꯁꯤ ꯈꯔꯁꯨ ꯈꯟꯕ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯁꯦ ꯏꯃꯧ ꯐꯪꯂꯕꯅꯤ ꯅꯪꯁꯦ ꯀꯣ ꯃꯧ ꯐꯪꯂꯕ ꯇꯣꯂꯨꯃꯨ ꯃꯄꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯈꯤꯕꯗꯨꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯗꯨꯅ ꯃꯉꯛꯀꯗꯨ ꯈꯔ ꯊꯦꯛꯀꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝ ꯕꯤꯅꯥ ꯁꯈꯤꯗꯤ ꯃꯈꯣꯡ ꯊꯤꯜꯂꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯍꯥꯏꯔꯛꯏ ꯑꯩꯗ ꯂꯩꯖꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯅꯛꯄꯁꯤꯗ ꯑꯩ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯍꯟꯕꯤꯕ ꯑꯩꯗ ꯀꯗꯥꯏꯗꯣꯝ ꯆꯠꯆꯈ꯭ꯔꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯈꯥꯝꯃꯛꯀꯅꯨꯀꯣ ꯅꯈꯣꯏ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯥ ꯁꯈꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯕꯤꯅꯥ ꯁꯈꯤꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯁꯨꯃꯥꯡ ꯌꯧꯕꯒ ꯃꯃꯧ ꯄꯨꯔꯅꯤꯃꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯁꯥꯎꯕꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯞꯅ ꯃꯅꯦꯝ ꯊꯥꯡꯂꯛꯂꯝꯃꯤ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯕꯦꯝꯃ ꯏꯃꯥ ꯌꯨꯝꯁꯤꯗꯒ ꯂꯩꯔꯔꯣꯏ ꯑꯩ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯒꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ
ꯏꯃꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯗꯤ ꯏꯃꯥ ꯆꯠꯄꯤꯈꯤꯅꯨ ꯅꯃꯧꯗ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯕꯤꯌꯨ ꯕꯤꯅꯥꯁꯥꯈꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗꯕꯗꯨꯗ ꯃꯃꯧꯅ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯄꯁꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯃꯇꯥ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯃꯥ ꯌꯨꯝꯁꯤ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ ꯌꯦꯡꯉꯨ ꯅꯪ ꯄꯥꯕꯒ 이bungo가 ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯕꯤꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯩꯒꯤ ꯏꯪꯒꯤꯠꯇ ꯈꯪꯕꯤꯕꯗꯤ ꯌꯥꯏꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯩꯗꯤ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯠ ꯑꯗꯨꯅ ꯏꯃꯥ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯥꯊꯤꯅ ꯈꯠꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯏꯃꯥ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯕꯤꯅꯥꯁꯥꯈꯤ ꯆꯠꯅꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯧꯅ ꯈꯥꯝꯂꯛꯅꯕꯒꯤꯗꯃꯛ ꯃꯇꯥꯠ ꯍꯦꯟꯅ ꯇꯧꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥ ꯃꯍꯥꯛꯁꯨ ꯌꯥꯝ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯦꯝꯕꯨ ꯇꯞꯅ ꯏꯪꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯥꯕꯒ ꯃꯈꯣꯏ ꯇꯥꯗꯒꯗ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯏꯖꯒꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯅꯃꯧꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯏꯃꯥ ꯅꯃꯧ ꯐꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯐꯤꯁꯥꯀꯣꯟ ꯍꯪꯂꯨꯕꯅꯤ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯈꯪꯉꯤ ꯅꯃꯧ ꯄꯨꯝꯅꯃꯛ ꯇꯧꯖꯒꯦ ꯏꯃꯥ ꯕꯤꯅꯥꯁꯥꯈꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯈꯣꯡꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯕꯅꯤꯅ ꯃꯃꯧꯅ ꯑꯃꯨꯛ ꯊꯦꯝꯕꯗꯒꯤ ꯆꯪꯂꯛꯄꯅꯤ ꯍꯥꯏꯕ ꯈꯪꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃ ꯏꯃꯥ ꯆꯠꯂꯒꯦꯗ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯒꯤ ꯏꯪꯒꯤꯠ ꯑꯃꯐꯥꯎ ꯈꯪꯗꯕ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯗꯕ ꯑꯩꯅ ꯄꯥꯝꯕ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤꯝꯇꯁꯨ ꯇꯧꯗꯕ ꯁꯤꯗꯕꯨ ꯅꯠꯇꯦ ꯏꯃꯥꯅ ꯀꯝꯗꯧꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣꯕ ꯑꯩ ꯂꯩꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯥꯁꯥꯈꯤ ꯆꯠꯀꯦ ꯇꯧꯏ ꯇꯁꯦꯡꯅꯃꯛ ꯆꯠꯅꯤꯡꯕꯗꯤ ꯅꯠꯇꯦ ꯃꯃꯧꯅ ꯃꯥꯕꯨ ꯈꯥꯝꯂꯛꯄꯗꯨ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯎꯍꯟꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ ꯕꯤꯅꯥꯁꯥꯈꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯩꯁꯤꯡꯕꯤ ꯋꯥ ꯈꯪꯕꯤ ꯃꯅꯦꯝꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯈꯪꯕꯤ ꯄꯨꯔꯅꯤꯃꯥꯅ ꯃꯅꯦꯝꯕꯨ ꯇꯥꯟꯅꯗꯨꯅ ꯀꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣꯕ ꯅꯃꯧꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯃꯧꯅ ꯂꯣꯏꯅ ꯊꯨꯡꯅꯕ ꯍꯣꯠꯅꯖꯒꯦꯕ ꯁꯦ ꯂꯥꯛꯑꯣꯕ ꯌꯨꯝꯗ ꯆꯪꯉꯁꯦꯕ ꯏꯃꯥ ꯅꯃꯧꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ ꯅꯃꯧꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯑꯁꯣꯏꯕ ꯂꯩꯔꯕꯁꯨ ꯏꯃꯥꯅ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩꯒꯤꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤ ꯑꯗꯨꯅ ꯏꯃꯥꯁꯦ ꯑꯩꯒꯤꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯟꯈ꯭ꯔꯕꯅꯤ ꯏꯃꯥ ꯁꯥꯎꯕ ꯍꯟꯕꯤꯔꯣꯕ ꯕꯤꯅꯥꯁꯥꯈꯤ ꯃꯃꯧꯅ ꯑꯗꯨꯝꯅ ꯊꯦꯝꯂꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅꯁꯨ ꯎꯔꯦ ꯈꯪꯂꯕꯗ ꯁꯥꯎꯖꯤꯟꯅꯔꯒ ꯏꯃꯨꯡꯗ ꯉꯥꯡꯗꯅ ꯆꯪꯈꯤꯔꯝꯃꯤ ꯑꯩ ꯍꯥꯏꯔꯤꯁꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯏꯃꯧꯅ ꯍꯥꯏꯃꯟꯕꯒꯤ ꯑꯩ ꯆꯠꯇ꯭ꯔꯕꯅꯤꯀꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯕꯤꯅꯥꯁꯥꯈꯤꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨꯗ ꯇꯝꯐꯥꯖꯥꯎ ꯑꯃꯗꯤ ꯇꯣꯂꯃꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯤꯅꯥꯁꯥꯈꯤꯅ ꯇꯧꯔꯤꯕ ꯇꯥꯠ ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯣꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯪꯒꯣꯜꯗ ꯂꯦꯞꯂꯤꯕ ꯃꯀꯨꯗ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯟꯕꯤꯔꯛꯄ ꯕꯦꯝꯃ ꯏꯄꯥ ꯀꯨꯏꯗ꯭ꯔꯤ ꯍꯜꯂꯛꯄ ꯁꯦ ꯏꯄꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯜꯂꯛꯄꯗ ꯅꯃꯥꯒꯤ ꯏꯁꯧ ꯑꯁꯤꯒ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯅꯤ ꯄꯨꯔꯅꯤꯃꯥꯅ ꯃꯀꯨꯅ ꯄꯜꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯅꯥ ꯃꯅꯤ ꯅꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯂꯝꯃꯤ ꯄꯥꯕ ꯆꯥꯏꯊꯕꯤꯔꯨꯔꯣ ꯑꯩ ꯄꯥꯕꯒꯤ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯈꯔꯃꯨꯛꯇ ꯁꯦꯝꯖꯔꯨꯈꯤꯒꯦ ꯄꯥꯕ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯆꯥꯏꯊꯔꯨꯔꯒꯦ ꯏꯕꯨꯡꯉꯣ ꯁꯤ ꯄꯨꯁꯤꯜꯂꯨꯁꯦ ꯏꯄꯥ ꯑꯃꯨꯛꯇ ꯏꯁꯥꯁꯦ ꯆꯥꯏꯊꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯝꯐꯥꯖꯥꯎ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯣꯂꯃꯨꯅ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯛꯅꯔꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥ ꯅꯪ ꯁꯤꯂꯥꯏꯅꯤꯀꯣ ꯅꯪꯅ ꯉꯝꯗꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯁꯥꯔꯩ ꯀꯟꯈ꯭ꯔꯕ ꯃꯥꯅ ꯍꯥꯏꯕ ꯋꯥꯇꯕꯨ ꯇꯥꯎ ꯑꯗꯨꯒ ꯍꯥꯏꯗꯕ ꯋꯥꯁꯨ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯒꯤ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯑꯩꯒꯤ ꯃꯥꯂꯝꯍꯦꯟꯕꯤꯁꯦ ꯃꯁꯤꯕꯨ ꯅꯪꯅ ꯀꯌꯥꯗ ꯂꯥꯏꯅ ꯇꯦꯊꯍꯟꯕ ꯉꯝꯂꯤꯕꯅꯣꯁꯦ ꯑꯗꯨꯒ ꯄꯥꯕꯕꯨꯁꯨ ꯅꯪꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯗꯒꯤ ꯍꯥꯟꯅ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯥꯗꯅ ꯊꯕꯛꯅ ꯉꯝꯅ ꯄꯪꯂꯩꯗ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯃꯇꯝ ꯆꯥꯅ ꯆꯥꯔꯦꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯁꯥꯒꯁꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯊꯕꯛꯀꯁꯦ ꯁꯨꯡꯁꯨ ꯁꯨꯅꯤꯡꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯕꯅꯤ ꯄꯨꯔꯅꯤꯃꯥ ꯏꯀꯥꯏꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯍꯩꯃꯥ ꯁꯤꯕꯨ ꯋꯥꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯃꯤꯅ
ꯅꯨꯄꯤꯅ ꯉꯝꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨꯝꯅ ꯃꯇꯨꯡ ꯇꯥꯏꯕꯤꯅꯨꯀꯣ ꯃꯁꯤꯗꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯍꯣꯡꯖꯔꯛꯄꯅꯤ ꯑꯩꯅ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯁꯨ ꯌꯨꯝꯁꯤꯒꯤ ꯃꯍꯨꯠ ꯆꯞ ꯆꯥꯕ ꯏꯊꯧꯅꯤ ꯌꯨꯝꯒꯤ ꯃꯧꯅ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯟꯂꯣꯝꯅ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨ ꯇꯥꯗ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨꯀꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯆꯠꯅꯤꯡꯉꯁꯨ ꯆꯠꯄꯒ ꯑꯝꯇ ꯌꯥꯔꯣꯏꯀꯣ ꯄꯨꯔꯅꯤꯃꯥ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯩꯃ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯄꯪꯕꯤꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯅꯤ ꯍꯣꯏꯅꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯁꯣꯏꯗꯕ ꯉꯝꯗꯕ ꯄꯣꯠ ꯅꯠꯇꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯕꯤ ꯑꯁꯨꯛ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯍꯥꯛ ꯑꯃ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯝꯕ ꯏꯔꯥꯡ ꯁꯥꯒꯠꯂꯝꯕ ꯃꯌꯥꯝ ꯑꯃꯗꯤ ꯏꯃꯥꯒꯤ ꯁꯥꯔꯩ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯛꯍꯜꯂꯤ ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯑꯇꯥꯡꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯩꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯄꯨꯔꯅꯤꯃꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯨꯅꯤ ꯇꯥꯗ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯟꯅꯕ ꯌꯥꯅꯕ ꯆꯠꯄ ꯏꯃꯨꯡꯒꯤ ꯏꯔꯥꯡ ꯍꯧꯍꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯃꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯃꯨꯟꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯁꯤꯛꯂꯝꯃꯤ ꯑꯁꯨꯝꯅ ꯕꯤꯅꯥꯁꯈꯤꯒꯤ ꯌꯥꯅꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯪꯅꯕ ꯍꯣꯠꯅꯕꯗꯅ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯃꯊꯧꯗꯥꯡ ꯑꯣꯏꯔꯝꯃꯤ ꯃꯅꯦꯝꯒꯤ ꯌꯥꯅꯕ ꯆꯠꯆꯕꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯃꯅꯦꯝꯅ ꯇꯧꯒꯦ ꯇꯧꯔꯛꯄꯗ ꯅꯤꯡꯊꯤꯖꯅ ꯏꯪꯅ ꯂꯦꯝꯅ ꯆꯪꯈꯣꯟꯅ ꯃꯅꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤ ꯕꯤꯅꯥꯁꯈꯤꯁꯨ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯕꯤꯅꯥꯁꯈꯤ ꯃꯆꯤꯟꯗ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯁꯝ ꯀꯥꯗꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯦ ꯐꯗꯤ ꯐꯖꯔꯤꯕꯖꯥꯠꯅꯤ ꯑꯩꯒꯤ ꯐꯖꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯅꯦ ꯃꯁꯤꯗꯅꯤꯅꯦ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯍꯛꯇꯛꯇ ꯃꯃꯤꯠ ꯀꯥꯏꯕ ꯌꯥꯎ ꯃꯃꯥꯏ ꯇꯠꯄ ꯌꯥꯎ ꯃꯈꯣꯡ ꯇꯦꯛꯄ ꯇꯧꯅꯈꯤꯕꯗꯣ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯏꯁꯥ ꯊꯥꯒꯠꯄꯒꯤ ꯋꯥꯕꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯍꯟꯗ꯭ꯔꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯍꯟꯗ꯭ꯔꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯕꯤꯅꯥꯁꯈꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯁꯝ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯃꯧ ꯄꯨꯔꯅꯤꯃꯥꯅ ꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯄꯨꯔꯅꯤꯃꯥꯅ ꯃꯅꯦꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯃꯅꯦꯝꯗ ꯄꯤꯔꯝꯃꯤ ꯏꯃꯥ ꯁꯤ ꯏꯃꯥꯒꯤ ꯅꯥꯆꯣꯝꯅꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯃꯥ ꯕꯤꯅꯥꯁꯈꯤ ꯃꯃꯧꯅ ꯄꯤꯔꯛꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯅꯥꯆꯣꯝ ꯑꯁꯤꯗꯤ ꯏꯁ ꯑꯩꯁꯤ ꯏꯃꯧꯅ ꯁꯦꯝꯕ ꯅꯥꯆꯣꯝ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯁꯤꯟꯗꯨꯅ ꯆꯤꯟꯕꯁꯤꯗꯅꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯁꯦ ꯐꯖꯕꯒꯤ ꯃꯄꯥꯟ ꯂꯩꯇ꯭ꯔꯦꯗꯅ ꯉꯥꯡꯅꯔꯦꯅꯦꯍꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯒꯤ ꯇꯈꯦꯜꯂꯩꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯟꯕ ꯎꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯍꯦꯛꯂꯨꯔꯒ ꯁꯦꯝꯂꯤꯕ ꯅꯥꯆꯣꯝꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ ꯋꯥꯅꯤ ꯏꯃꯥ ꯏꯅꯝꯃ ꯀꯨꯟꯗꯥ ꯂꯩꯍꯣꯏꯗ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯑꯗꯨꯗ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯒ ꯏꯃꯥꯒꯤ ꯅꯥꯆꯣꯝ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯍꯦꯛꯎꯔꯤꯅꯦ ꯏꯃꯥ ꯕꯤꯅꯥꯁꯈꯤ ꯑꯁꯨꯝꯅ ꯅꯥꯆꯣꯝ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤ ꯋꯥ ꯈꯪꯕꯤ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯕꯤꯅꯥꯁꯈꯤ ꯏꯃꯨꯡꯗ ꯏꯔꯥꯡ ꯇꯧꯕ ꯂꯦꯞꯈꯤꯔꯝꯃꯤ ꯑꯩꯒꯤ ꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥ ꯈꯪꯈ꯭ꯔꯦꯗꯀꯣ ꯁꯤꯃꯉꯥꯏ ꯁꯤꯃꯛꯅ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯃꯧꯒꯤ ꯑꯐꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯉꯥꯡꯅꯔꯤꯕꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯝꯐꯥꯖꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯃꯧꯒ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯄꯥꯎ ꯂꯩꯔꯕꯒꯦ ꯑꯣ ꯃꯈꯣꯏ ꯄꯥꯕ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤꯕꯁꯦ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯁꯦ ꯃꯥ ꯃꯊꯟꯇꯅꯤ ꯑꯗꯨꯅꯅꯦ ꯏꯃꯧ ꯅꯨꯡꯁꯤꯕꯤꯁꯦ ꯃꯥꯅꯅꯦ ꯃꯅꯦꯝ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯇꯈꯦꯜꯂꯩ ꯃꯅꯝ ꯅꯨꯡꯁꯤꯈ꯭ꯔꯕꯁꯦ ꯅꯥꯆꯣꯝ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯔꯤꯕꯁꯤꯅꯤ ꯇꯨ ꯃꯈꯣꯏ ꯄꯥꯕ ꯐꯖꯗ꯭ꯔꯥ ꯑꯩꯁꯦ ꯅꯥꯆꯣꯝ ꯑꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯗꯧꯅ ꯇꯧꯔꯦꯃꯤ ꯍꯩ ꯃꯁꯥ ꯃꯊꯟꯇꯅ ꯊꯥꯒꯠꯆꯕꯁꯦ ꯀꯆꯤꯟ ꯀꯣꯌꯥ ꯌꯧꯏ ꯍꯥꯏꯅꯕꯅꯤꯀꯣ ꯇꯧꯅꯨ ꯃꯤꯅ ꯊꯥꯒꯠꯄꯅ ꯃꯈꯜ ꯑꯃꯅꯤ ꯅꯁꯥꯅ ꯊꯟꯇꯅ ꯊꯥꯒꯠꯆꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯏꯃꯧ ꯁꯤꯒꯤ ꯃꯃꯥꯡꯗ
ꯑꯣ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯤꯗꯤꯌꯦ ꯐꯖꯩ ꯍꯥꯏꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯃꯈꯣꯏ ꯄꯥꯕꯅ ꯑꯩ ꯂꯧꯔꯛꯈꯤꯕꯁꯨ ꯁꯥ ꯂꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯀꯣꯛꯇꯣ ꯀꯥꯏꯗꯦꯗ ꯈꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯗ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯂꯗꯅ ꯍꯩ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤꯗꯅ ꯍꯧꯖꯤꯛ ꯅꯃꯥꯏ ꯐꯖꯕꯗꯨ ꯈꯨꯏꯔꯦꯕ ꯕꯤꯅꯥꯁꯥꯈꯤ ꯁꯥꯎꯅ ꯑꯩꯅꯦ ꯉꯁꯤ ꯑꯩꯒꯤ ꯏꯁꯤꯡꯗꯨ ꯂꯥꯛꯇꯅꯅꯦꯕꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯤ ꯁꯦꯝꯒꯦ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯃꯃꯧ ꯄꯨꯔꯅꯤꯃꯥꯅ ꯈꯥꯝꯖꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯌꯥꯔꯤꯁꯦ ꯇꯣꯛꯑꯣꯁꯦ ꯐꯥꯒꯤꯗꯒꯤ ꯑꯋꯣꯏ ꯇꯥꯈꯤꯗꯧꯔꯦ ꯇꯣꯛꯄꯤꯔꯣ ꯏꯃꯥ ꯕꯥꯕꯁꯨ ꯇꯣꯛꯄꯤꯔꯣ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯝꯂꯕꯅꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯈꯣꯏ ꯇꯥꯗꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅꯤ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯃꯇꯝ ꯆꯞ ꯆꯥꯔꯅꯤ ꯑꯩ ꯆꯥꯛ ꯊꯤꯖꯔꯝꯂꯒꯦ ꯏꯃꯥꯒ ꯄꯥꯕꯒ ꯆꯪꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯅꯤꯃꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯝꯐꯥꯖꯥꯎ ꯑꯃꯗꯤ ꯕꯤꯅꯥꯁꯥꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯆꯤꯟ ꯄꯩꯅꯔꯒ ꯃꯥꯅ ꯊꯣꯛꯄ ꯏꯃꯨꯡꯗ ꯆꯪꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯤꯟ ꯅꯥꯏꯒꯗꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥꯗ ꯋꯥꯈꯜ ꯇꯥꯕꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ ꯃꯃꯧ ꯄꯨꯔꯅꯤꯃꯥ ꯂꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯕꯤꯅꯥꯁꯥꯈꯤꯁꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯈꯔ ꯃꯈꯩꯗꯤ ꯊꯥꯗꯣꯛꯆꯕ ꯉꯝꯖꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯄꯨꯔꯣꯏꯕ ꯇꯣꯂꯨꯃꯨꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯀꯇꯟ ꯁꯨꯗꯨ ꯂꯩꯔꯝꯕꯗꯨ ꯄꯨꯔꯅꯤꯃꯥꯅ ꯇꯞꯅ ꯁꯦꯝꯗꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯈꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯐꯕ ꯋꯥꯈꯜ ꯇꯥꯕ ꯑꯃꯅ ꯍꯩꯅ ꯁꯤꯡꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯑꯃꯗꯤ ꯄꯣꯃꯤꯠ ꯎꯅ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯌꯨꯝ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯃꯛꯅ ꯕꯤꯅꯥꯁꯥꯈꯤꯁꯨ ꯌꯨꯝ ꯑꯁꯤ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ